Mukpu Kanbiba Mapu Jisu Christagi Jesus Christ Kiseng Thoreba Minglenda Ikai Kumnazari Mayam Mayam Matam Kuirabagi Matungda Ngasing Acting Live Laksabani Mayam the Karium Bakradang Siart of Zage Mayamna live Chambi Regadi comment of Piramu Mayam it mobile charge to Sange Mayamda Karigum Bakradang Pundok Sanabagi the Mukta in a live Hazard Puni Matam Kuirabagi Matungda Mayam Mayamda Aina Pundok Setting Libasi Mayam Handak Equigi Kungi Kasargi Bontarapur Hariba Kunasigi Banglatila Hariba Mafamda Kana Legidraba Mayam Mating Pangbiningai Latraba Hariba Yumodo Nupido Makuk Nungaita Duna Beg Yanduna Sorok the Chatlaba Magi Nupaduna Mugian Tadaba Mayam Matam Chupada Yu Ngauraga Leba di Maruina Magi Masanupi class 9 tamba amasung masanupa pado ubal matamda yam nungsiba phawbagi maramna magi yumdo sabado mayam numit humni khakti aina keno se makhogi video thagat charamani aduga makhogi yumdo loiraba matungda aina phajana video semjarage haiduna ai nongmani ni se thagat chadabani ado mayam ngasi se ai hujikta ai hojik ngatang mamangda hanjarakpani yumda mayam handa kharani se aigi dukan su hangba ngamdre aduna mekhogi yumduga ina pura focus tawbani sabinabagi damakta ado hayeng sidi mayam loirani haina hayeng pung 12 gi mamangda pung amagi mamangda loirani haiduna oi mistri singduna hai mayam sariba mistri do mi taruk suhanba tugi di manga suhanba tawraga aina panaraga suhanbani mayam hayeng di loirani mayam adugana loiraba matungda mayamda ai kano video semjaraga ai thajarake aduga kano haiba awaba taraba imung aduda mateng pangnabagi damakta mateng pangminasi haiduna thamoida Jisu Kristana phawon birakpadagi haije khiba matamda maitegi nagagi maringi tangkhulgi kabuigi ojasing ichilna iche ichel sing aduga khoigi Assamdagi suko mayam mioi kayana mating pangbire ngamjabagi matungina yam thagatchei ado mayam gi matingdagi yumdo hojik sare mayam hayeng finish pura mapung fana loiragani aduna mayam bu yam thagatchei mayam asi wai se phuduk saning bani hayeng se ai video loiragadi Jisu Christ ai pagi thojaldagi mekhoi gi full mekhoi yum madu su mayam di nganjarake aduga gas cylinder chula pijekre mayam anuba lauduna lising tarukka mayam chatrukta lobani gas cylinder amasung chula do aduga gidi magi nupi macha dugi school dagi pitharakpa pora sing WhatsApp ta tharakpa sing do ma hojikti mobile se yamna maru oire satra singi oine suko Android mobile se ado magi di leitabagi maramna migi yumda chatlaga yengba aduga yengba phangdaba matamda mayumda ka kappaga lerami haina taba matamda aina nungaitabagi maramna so ma pijakibani mayam aduga mekhoi yumda changadaba punamak yum sabiba khaktana taduna mekhoi leitaba punamak su pirabani mayam khang leramde khang chapu aduga gidi mekhoi gi cheng hawai thau nachingba aduga gidi ising hapnabagi bright bucket nachingba su lobi bani mayam aina sagache mayam Jisu Krista mase Jisu Krista gi nungsiba duni Jisu Krista na ngasi aina Jisu Krista bu thajaramdaba taragadi asigi wakhal se ngonda fauroi awabada mateng pangbagi wakhal ngonda leiroi mase punamak se ishorgi nungsiba aduga Jisu Krista di amuk thajabasidi amuk loina biba ama yawbanina ishorna ekhogi nungda loina raga ekhoida tawhan biba ama yawbanina aduga Jisu Krista di miyoibagi damakta kathokhibanina miyoibasibu asuki mati nungsibase ipana fawon bi amasung
ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯅꯧꯅ ꯄꯣꯛꯆꯕ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯗ ꯐꯥꯎꯍꯟꯕꯤꯕꯒꯤ ꯃꯔꯝꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤ ꯌꯥꯝ ꯊꯥꯒꯠꯆꯕꯅꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯃꯌꯥꯝ ꯑꯩꯅ YT ꯁ꯭ꯇꯨꯗꯤꯑꯣꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯆꯪꯉꯨꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯣꯖꯥ ꯑꯃꯅ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯑꯃꯈꯛ ꯏꯔꯝꯃꯦ ꯃꯗꯨꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯕꯗꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯑꯣꯖꯥꯒꯨꯝꯅ ꯃꯤꯑꯣꯏꯁꯦ ꯑꯇꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯩ ꯑꯇꯥꯡꯕ ꯅꯠꯇꯦ ꯑꯣꯖꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯔꯝꯅꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯗꯨꯅ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯃꯥꯅ ꯆꯦꯞꯇꯔ ꯚꯔꯁ ꯏꯔꯝꯃꯦ ꯑꯩ ꯃꯗꯨ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯦꯊ꯭ꯌꯨꯒꯤ ꯄꯟꯗꯨꯞ 15ꯒꯤ ꯄꯗ 35 36 ꯑꯁꯦ ꯃꯌꯥꯝ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗꯨꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯗꯣ ꯁꯨꯃꯥꯏꯅ ꯕꯥꯏꯕꯜꯅ ꯃꯔꯝꯗꯤ ꯑꯩꯅ ꯂꯥꯝꯂꯕꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯈꯧꯔꯥꯡꯂꯕꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊꯛꯅꯕ ꯄꯤꯔꯝꯃꯤ ꯑꯩꯅ ꯂꯝꯂꯥꯟꯕ ꯑꯣꯏꯔꯤꯉꯩꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯝꯃꯤ ꯐꯤ ꯂꯩꯇ꯭ꯔꯕꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯤ ꯄꯤꯕꯤꯔꯝꯃꯤ ꯑꯩꯅ ꯅꯥꯔꯕꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯑꯩꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯦꯟ 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 ꯑꯩꯈꯣꯏꯅ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯄꯥꯡꯕꯒꯨꯝꯅ ꯈꯜꯂꯦ ꯃꯌꯥꯝ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯂꯥꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯤ ꯕꯥꯎꯟꯗꯔꯤ ꯂꯩꯇꯦ ꯏꯁꯣꯔꯒꯤ ꯂꯩꯁꯦꯝꯕꯤ ꯃꯄꯨꯒꯤꯕꯨ ꯕꯥꯎꯟꯗꯔꯤ ꯂꯩꯕ꯭ꯔꯣ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯄꯨꯝꯅꯃꯛ ꯃꯥꯒꯤꯗꯃꯛꯇꯅꯤ ꯃꯥꯒꯤꯅꯤ ꯃꯥꯒꯤ ꯆꯤꯟꯗꯒꯤ ꯑꯣꯏꯈ꯭ꯔꯁꯅꯨ ꯍꯥꯏꯕ ꯋꯥꯍꯩꯒꯤ ꯃꯄꯥꯡꯅ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯆꯠꯄ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯃꯈꯣꯏ ꯇꯁꯦꯡꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤ ꯄꯥꯡꯃꯤꯟꯅꯁꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯦ ꯑꯩꯈꯣꯏ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯂꯣꯏꯕ ꯌꯥꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯃꯈꯩ ꯄꯥꯡꯒꯗꯧꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯐꯦꯃꯤꯂꯤ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗꯣ ꯂꯣꯏꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝ ꯃꯈꯣꯏ ꯂꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯑꯥꯏꯖꯣꯜꯗ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏ ꯑꯥꯏꯖꯣꯜꯗ ꯆꯍꯤ 30ꯒ ꯂꯩꯔꯝꯕ ꯌꯥꯎꯋꯤ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯌꯨꯝꯁꯤꯡꯗꯣ ꯑꯗꯨ ꯂꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯖꯅ ꯈꯪꯗꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯁꯦ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯊꯥꯕꯤꯕꯁꯦ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯈꯛꯇ ꯅꯠꯇꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯧꯅꯅ ꯃꯣꯏꯗ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯅꯤ ꯃꯈꯣꯏꯗ ꯔꯤꯃꯥꯏꯟ ꯇꯧꯍꯟꯕꯤꯔꯛꯄꯅꯤ ꯏꯅꯦ ꯑꯃꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯀꯩꯅꯣ ꯇꯧꯏ ꯍꯥꯏ ꯑꯃꯨꯛ ꯐꯨꯡꯒꯠꯄ ꯈꯣꯠꯀꯠꯄ ꯇꯧꯏ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯔꯛꯄꯒꯤ ꯃꯔꯝꯅꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯄꯁꯦ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯃꯥꯅꯁꯨ ꯌꯥꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯣ ꯊꯥꯖꯕ ꯃꯤꯁꯤꯡꯕꯨ ꯌꯥꯝꯅ ꯃꯥꯅ ꯊꯧꯒꯠꯄꯤꯔꯛꯏ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯣ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯏꯃꯨꯡꯗꯨꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯕꯥꯞꯇꯥꯏꯖ ꯐꯥꯎ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯆꯔꯆ ꯀꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄꯤꯅꯕ ꯂꯩꯇꯕꯒꯤ ꯃꯔꯝꯅꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯥꯕꯤꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯁꯨ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯅꯍꯧꯅꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯍꯩꯊꯕꯤꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯊꯥꯒꯠꯆꯩ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯃꯌꯥम ꯊꯕꯛꯅ ꯈꯪꯒꯗꯕꯅꯤ ꯆꯤꯟꯅ ꯈꯛꯇ ꯍꯥꯏꯕ ꯌꯥꯗꯦ ꯊꯕꯛꯅ ꯈꯪꯒꯗꯕꯅꯤ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯎꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯉꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯊꯣꯏꯕꯅꯤ ꯇꯝꯃꯒꯁꯨ ꯌꯥꯔꯣꯏ ꯅꯈꯖꯥꯏ ꯅꯥꯀꯜ ꯅꯥꯝꯃꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯑꯇꯣꯞꯄ ꯈꯖꯥꯏ ꯑꯣꯟꯁꯤꯜꯂꯨ ꯍꯥꯏꯕꯁꯤ ꯀꯔꯝꯕꯅ ꯍꯥꯏꯒꯅꯤ ꯑꯗꯨꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯀꯤ ꯅꯨꯡꯁꯤꯕꯒꯤ ꯄꯥꯡꯒꯜ ꯂꯩꯕ ꯃꯍꯥꯛ ꯈꯛꯇꯅ ꯍꯥꯏꯒꯅꯤ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯍꯥꯏꯕ ꯉꯝꯕ ꯀꯅꯥꯅ ꯍꯥꯏꯒꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅ ꯍꯥꯏ ꯁꯤꯔꯒ ꯐꯨꯝꯃꯒ ꯍꯤꯡꯒꯠꯄ ꯀꯅꯥꯅ ꯉꯝꯒꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅ ꯉꯝꯃꯤ ꯑꯩ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯅꯁꯨ ꯁꯔꯒꯗ ꯊꯨꯡꯉꯣꯏ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯒꯗꯤ ꯂꯧꯁꯟꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯃꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅ ꯍꯥꯏꯕ ꯉꯝꯃꯤ ꯑꯥꯏ ꯑꯦꯝ ꯍꯥꯏꯁꯦ ꯑꯩ ꯅꯠꯇ꯭ꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯕꯨ ꯎꯕ ꯃꯥꯅ ꯑꯩꯕꯨ ꯊꯥꯔꯛꯄ ꯏꯄꯥꯕꯨꯁꯨ ꯎꯔꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯗꯣꯝꯅ ꯈꯪꯉꯕ ꯊꯥꯖꯔꯕ ꯑꯗꯣꯝ ꯄꯨꯝꯅꯃꯛ ꯈꯪꯉꯕꯅꯤ ꯏꯁꯣꯔꯕꯨ ꯈꯪꯉꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯒ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯉꯝꯗ꯭ꯔꯒꯗꯤ ꯐꯥꯎꯔꯝꯃꯣꯏ ꯃꯇꯝ ꯑꯃꯗ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯀꯨꯝꯗꯅ ꯖꯒꯣꯏ ꯁꯥꯗꯅ ꯗꯥꯟꯁ ꯇꯧꯗꯅ ꯑꯗꯨꯒ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯉꯣꯏ ꯑꯗꯨꯕꯨ ꯑꯗꯨꯒꯤꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕꯅꯤ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯕꯅ ꯀꯟꯕꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯗꯒꯤ ꯃꯥꯡꯒꯗꯧꯔꯕꯗꯨꯗꯒꯤ ꯀꯟꯕꯤꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯊꯣꯛꯆꯔꯛꯀꯦ
words of true living God na haibire. Good evening brother, praise the Lord, amen haiduna haibire. Good evening dombusu, praise the Lord, amen, amen haiduna thakachari. Aduga root root panmei good evening sir haiduna haibire. Good evening sir, aisu haijege good evening. Aduga chongboy chongboy kipken haibko kipgen nang maitai oibagi achumba phongdokte maitai oibagi achumba phongdokte haiduna adomna hairibadu kari arthano adu khangsadre. Kipgen haibse karamno mayam comment dum mayam su khangbiramgani manipur gi misingna jisu christ gi wahai hairakpadagi hena jisu christ dagi hena achumba kanano lambi adu achumba do hingba do aini ahanbada nang hana chummo nangsu chumdaba hono mingonda maral sibadi yamna laibani ko खुदोंबी थांगत पे याम लाइबनी खुदोंबी सिना थबक तौरक पे याम लूबनी अफब खल्लू मरमदी अइना नंगी दमकता प्रेयर तौरगा यारोय नंगना पुकनिंग होंबगी मथौ ताय मैतै ओइरगा मैतै मयांग हाइना खाइगनु नंग क्रिश्चियन ओइरमोय क्रिश्चियन नोगी अहन सिंगनदी ओइरमबा याय एखोय हानदगी क्रिश्चियन नते इपा इपुना क्रिश्चियन ओइरगा मचासु क्रिश्चियन नते नौना पोक्त्रगदी क्रिश्चियन नते ख्रिस्टगी तुंगिंद्रगदी क्रिश्चियन नते ख्रिस्टगी तुंगिनबसिंगना जाति तोय तोय पल्लरोय मरमदि जिसु ख्रिस्टगी मफमदा जाति बिजाति खाइदे अइना हाइरिसि नंगना ईश्वरबु किजबा ओइरगदी नंग खंगनी अत्रगदी नंग खंग ngamroy adu ईश्वरना नंगबु खंगन बिबो इसनु रूपा देवी आमेन हाइदुना हाइबिरे अदुगा आशीष शॉर्ट्स हेलो हेलो हाइदुना हाइबिरे हेलो हाय इंदिरा ओजा आई यामनदी लेते अदुबु चामखक पांगजबा यागद्रा हाइदुना हाइबिरे यंगबिउ इंदिरा इचे हाइजरगे याम बलिकपगी नते खो ईश्वरगी नुंसिबदो यीशु ख्रिस्टगी मचा मयाम लेरी हाइबदो उहनिंगी मणिपुरदा क्रिश्चियन हाइब जिसुगी ममिंग लौबसिंगना कालवारीगी क्रॉस तो यीशु ख्रिस्टगी क्रॉस तो कालवारीदा पांग तिंगिबगी क्रॉस तो अखोइना निंगना जरिबा क्रॉस दो पाइरगा मीगी लमदसु युंगझनबा चर्चता नोंमै पाइरगा प्रेयर तौबदो जिसुना यादे मी हातोकपदो जिसुना यादे मी हातपा खता उरे जिसु ख्रिस्ट थाजे हाइरगा अदुना जिसु ख्रिस्टना इंगोंदा तौहनबिबनी मदुदी अइगी थबक उतलु हाइदुना नखोइना तैबंग पानबदा तौबदु सरगदा लेबना पाबु थागतनबा मीसिंगी ममांगदा उतलु नखोइना मी हातपदी उतपा याय अंगांग नुपी अंगांग हातोगा इसिंगदा थादरकपदी उतपा याय बदो क्रिश्चियन की थबक नते दो शैतान की थबकनी अदुना क्रिश्चियन की थबक करिनो हाइबदो उतलिबनी मरम अदुना अखोइना सिगा पैसा से ngamjabagi matung lupa tara khatang hapakpasu yawe aduna akoi pullaga mateng pangbani akoi khangan minasi taibang malemda Christianity haibse kaino denomination khaidoknabagi jisuna lakhide Jisu Christ gi nungsibado takthokse mayam nungsibado phangakpadagi ising khawrangba matamda ising pithagam ising khawrangba kokpa matamda ising kadai dagi lai haido khangakadabaneba यीशु ख्रिस्ट की मचा अखोइना ओइजब थीदब मखै पैसा थादरक लेतना अखोइना खर खर खाइनरग मतेंग पांगबसिना खंगिबनी मियोइसिंगना धर्म अइने ईश्वर निंगी अइना धर्म चटली हायरग मी हातोकपदो अदो ईश्वर की धर्म नत्रबनी मी की मांगनब सिनबदो थबक तौसनबदो मदो ईश्वर की निंग नत्रबनी ईश्वर की निंगबदी कनबीब चानबीब मतेंग पांगबीब कपमबदो अदुगा मोमोन मिनोक लाकपदो ईश्वर की थबकनी खंगनसी उथोकसी तैबंग मालेमदा यीशु ख्रिस्ट ने कोई इचानुपा इचानुपी है कौरगा मेखोइना मरा लेजदब यीशु ख्रिस्ट सीदुना फुमदुना हिंगत पैपादुबु मरा लेबा अमगुमना पुलिसना तानारगा चेनगदबगी थबक तौहनबगुमना मेखोइना क्रिश्चियन कौबसिंगना नौना पोक्तबसिंगना उतलिबदो एखोइना उथोकसी मरमदी एखोइना ngasi ईश्वर लाक्चरिबसी ईश्वरना एखोइबु कौथोकपिरकपा नौना पोखनबिबा ngakतनी अदुगा नगागी ओजासिंग इमा पामुंगसिंग कयाम ले याम थागचे इचे चलसिंग ईश्वर की नुसीब खंबा यामने अप्रिशिएट तौबा थौगत पिरकपा मगा मगा हाइजमिनबा याम नुसी अदुगा आशीष शॉर्ट फ्रॉम व्हिच कंट्री आर यू आइदन हाइबिरे आई एम फ्रॉम असम आई एम फ्रॉम इंडिया
रूपा देवी ईश्वरना बोर पीबीब ओइसनु ओजागी मथक्ता ईश्वरना पुनमक्की मथक्ता बोर पीबीब ओइसनु मैम अइना तौरीबसी बोर फंगनबगी नते अदोमना खनबीरम याय करिगिनो बोर फंगनबगी नते हाइसिबो अदोमना जीसु ख्रिस्ट थाजब मतमदा अदोम ऑलरेडी फंगख्रबनी ब्लेसिंग बोर फंगख्रबनी अदोमना थाजब मतमदा जीसुबु थाजब मतमदा लोंबा नाइदब सर्ग फंगे अइना तौरीबसे क्रिश्चियन सिंगना तौगदबसे बोर फंगकनबगी नते बोर फंगब मतुंगदा तौरकपदुनी कनबीरब मतुंगदा मतेंग पांगकपदो कनबीरब मतुंगदा मागी थगोल तौरकपदुनी ख्वाइदगी ईश्वरना पामजबसे यामना कटले एंगोंदा यामना पियु हाइबगी डिमांड तौबगी मोंगसे यामना तौने दुबो अखोय तौगुमसे कनागुम नुपा अमना मिगोंदगी माना वारकप मतमदा पैसा लौरुरे पुरुरे इंटरेस्ट मथोय काबीदा पैसा से पूरे लुपा लाख यांखै मते मनाउना तानरगा पुबनी लाख यांखै पूरे अदुगा मागी पैसादो चिनबगी मरमना फंगक्तबगी मरमना सिंगबा ngamdre दुम ngamaktबगी मरमना इंटरेस्ट कारे मथोयदगी मथोय कारे पैसा पीरिब नुपादुना मासे फारगे जेल थमगे मरु कोगे मयुम मई थारगे हाइन लाए मतमदुगा मते मनाउदो उपाय लेतरे सिरसिरा सिग्रसिरा थौरी याला सिरसिरा हु थ सिरसिरा अखोगी इज्जत मांगे हाइन खल्लगा लेरे हिंगुबगी करिसु कानदरे हाइन खल्लिङैदा आई सिरसिरा अखोइबु कमाई सिसिनोने खल्ली सिरगा वाबो कोदरा हाइन खल्लिङैदा कनागुम नुपा अमना नुपादुनदी मेखोइगी दमक्ता अवाबसे खंगबा मेखोइ कमाई लेयसु खंगबा मेखोइसे अवाब याम तारे मेखोइगी मतेंग पांगगे हाइन खनबगी मरमना मेखोइना लौरुबा लाख यांखैदो अदुगी मथोइसु महुतसु लौरकप नुपादुदा पीरकप नुपादुदा सेंदोय पीब नुपादुगा लोय सिंदोखरे मेखोइ अनिदा पैसा थौरगनु अइना मेखोइगी दमक्ता पीरबनी मेखोइगी महुत्ता पीरबनी मसिदगिदी नंगी लमन मेखोइगी लमन नंगोंदा तोंद्रे अइना मेखोइगी पीरबनी हाइन सिंदोखरेबा अदुबु मते मनाउदुनदी खंगदे मेखोइना खल्लिसिना सिंगदा मारे कनाना अखोइगी मतेंग पांगबिदुइनो अदु याम खरबा लाख यांखैदुबु कनाना मतेंग पांगबि आइगे करम मीना अखोइबु करिगी दमक्ता मतेंग पांगदुइनो हाइन खल्ले अदुबु नुपादुनदी नुंसीमनबगी मरमना नुंसीबसु करम नुंसीबा अगापे हाइबदो मपाल नाइदब नुंसीबा ईश्वरगी नुंसीबगी मरमना मागी अवाबदो मेखोइ सीतारे मेखोइसे वामनख्रे हाइना खनबगी मरमना मतेंग पांगदोखरेबा मतेंग पांगबिख्रे हाइना खंगब नुपा अमख लेबा नुपासिना हारिबा नुपादुना मतेंग पांगखिबदो मागी पै सेंदोय खोमबा सेंदोय काबा नुपादुदा जिकी नुपादुना लुपा लाख यांखै पिथोखिबा मथोय पीखिबदो मते मनाउदुगी दमक्ता अमना उहौरेबा नुपादुना लागा मते मनाउदुदा नखोय वारुरगनु नखोयगी तोलिबा मथोय सेंदोय सिले पुनमक लोयना नुपा अमना सिंग्रबनी हाइबदा मेखोय थाजदे अदु याम जांबा पैसादुबु कमाई सिंगदुइनो सिंगमोय हाइजननु कनाना सिंगिबा नुपा अमख हाइरेबा हेस मदुदी अदुगी जाति निदना जाति मुखनग्रे अदुगी निदना अदुगु मुखनग्रे थाजदबा अदुगा मतमदुदा नुपादुना करी हाइरे थाजौ अइबु थाजौ नंगा थाजबा मतमदा नंगोंदा पुनमक ओइगनी अदुनी ngasi हाइजरिस जीसु ख्रिस्ट कौबन मिसक अमा तैबंग पांगदा लाखी माना मियोइबा अखोइना लाख यांखै तोनबगी सेंदोंग नते सेंदोय नते पुंसी चुप सिंगगसु सिंगबा ngamloroidaba अखोइगी पाप ईदा चेलकपा पाप अदुगी दमक्ता अखोइना फत्तबगी दमक्ता तौखिबा तौरिबा अमसुंग तौरक्कदबगी याउना पास्ट प्रेजेंट अमसुंग फ्यूचर गी याउना अखोइगी पाप की अतौमलदो माना कलवारीगी क्रॉस दा हंदोखरेबा सिंगदोखरे थाजौ नंगोंदा अमुक हना पाप की दंती फंगरोय सीबा लेररोय हैना हाइबनेबा मतमदुदा हाउगी लाइदुबु अंग्रेज संदोंबा धर्मदुबु हाइना हाइरगा लेरेबा चिंगमी सिंगना क्रिश्चियन निंगे हाइना मेखोइगी ओइबा याब्रा अमेरिका सिंगना जीसु ख्रिस्ट निंगे हाइना अमेरिका की क्रिश्चियन हाइबा याब्रा अमेरिका खतगी नत्तेबा हाइबसे वर्ल्ड सिदा ख्वाइदगी मिसिंग यामबसे अदुम खनबिउबा ख्वाइदगी मिसिंग यामसे करिनो ngasi maitei ekhoi करिगिदमक्तनो ngasi अतै हाइजरोगे अइना करिगिदमक्तनो जिसु ख्रिस्टना ईश्वरनी हाइरिसि करिगिनो अइना उरगा खंगगा हाइरिनि
ꯑꯩꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯏꯁꯣꯔ ꯅꯪ ꯂꯩꯕ꯭ꯔꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯪꯂꯥꯟꯗ ꯊꯣꯛꯄꯤꯔꯛꯄ ꯉꯝꯕ ꯐꯤꯡꯒꯧ ꯁꯦꯠꯂꯒ ꯏꯆꯥꯅꯨꯄꯥ ꯍꯥꯏꯅ ꯀꯧꯕꯤꯕ ꯉꯝꯕ ꯃꯥ ꯈꯛꯇꯅꯦꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯉꯝꯕ ꯃꯥ ꯈꯛꯇꯅꯦꯕ ꯁꯤꯔꯒ ꯐꯨꯝꯃꯒ ꯍꯤꯡꯒꯠꯄ ꯉꯝꯕ ꯃꯥ ꯈꯛꯇꯅꯦꯕ ngasisu aikoga loinariba Emmanuel ma khaktaneba mi halu haiba Jesu Christ gi machindagi jeknaba oigera mi hatpa oigera mi halu haina mata yaude kokpiu tani hairiba ima ipa kanano ichilinau kanano nangi nupi kanano nangi napureba kanano takpa aduna ni nauna pokpa haibadi Bible paba Ishwargi wahai khangba aduna tabada church ta kaluraga church tagi halaga churup tha lakpa ju ngauba adugagidi matu phuba atopa nupada mari leinaba adudi mate manawgi wakhal understanding khangdaba aduguma Christian mayam ama lei aduguma singduna chenda hanbane aduna Bible na kari hai apik pangang amabu khudi thihan bataragadi nangi manga samda chauba chakri nungama yalaga samudrugi aluba mafamda lupan bane hena fai makhoi maraktagi supungning hongbo isanu ishorna di kanabu sumiraide matam leiringaida thagachari mayam aduga Rakesh kolom Ramesh kolom hai ko sorry Ramesh kolom pray for me haduna habirei ishorna dombu anayaktagi kanbibo isanu phattabadagi manung madam chadana sinaba thokadawodagi langtaknabadagi kanbibo isanu aduga Navachandra Pukhrembam praise the Lord hallelujah haduna habirei hallelujah Priyanka Moirangthem praise the Lord hallelujah hallelujah praise the Lord adugidi Yoyo Arpan Kumar praise the Lord sir haiduna haibire praise the Lord Jesu Christa kanbiu mapuna henna kanbiu mapugi thaujal kanbiu mapuna matam chupada loina bibo isanu aduga akai impui akai ko oza wahai taraga mayam pukning hongba oisanu ishorgi ming chaukhatpa oisanu amen 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 asigumba comment se taraga kyagi matik thamoide nungsi akai inpui akai hebko mayam akogi chingmi maliko ojase chingmi singna asugumna ishorgi nungsiba lakpa matamda yam harawe mekhoi di hanagi Christian ne hanagi Christian na ishorgi nungsibada naksanna leirambase nauna lakjaba ko akhoi di nauna lakpani ne akhoi na ujabada yam nungsije harauje thagachari oja malayam laba comment tawbirakpagi damakta ozagi mathak ozagi manungi mathak tasu hena ishorna loina bibo isanu renubala leima praise the Lord ishorgi ningthau lebak hena chakot po isanu amen ishorgi ningthau lebak ishorna chakol hanbire mayam ekhoi bu sejinabiduna ishorgi nungsiba phongdoknabagi damakta sem saraga leijabanina phongdoknabagi apamba leibanina awana tarakpa matamda mateng pangningba leibagi maramna si ipana ngamhanbani thagachari mayam aduga RKC baby farming hi oja ishorna haiduna haibire hi thagachari comment tawbirapagi damakta nena mayang lembam everyone does not forget Jesus Christ loves you amen God bless you all praise the Lord hallelujah amen haiduna haibire hallelujah hallelujah praise the Lord chumba sengbaduni adom nei biribse Jesu Christ nungsibagi mapuni Christian la Christian na khangani magi nungsibana khangani nungsiba Christian kokpiba Christian aduga Rupa Devi bor haibadi ojabu ishorna loina bisanu haibane matam pumbada nungsiba dune bor asi afaba oibadune hoi chumi bor khangi ishorgi nungsibado bordo matam chupada leikrabani adumgi mathaktasu leikrabani bor hene ishorna haithabibani ishorna ngamhanbibani ishorgi nungsibadi hongba naide lomba naide Bible na haibako ishorna dombusu nungsi
ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯛꯀꯤ ꯊꯕꯛ ꯁꯨꯏ ꯑꯩꯈꯣꯏꯅ ꯄꯨꯛꯀꯤꯗꯃꯛꯇ ꯌꯨꯝ ꯁꯥꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯃꯤ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯨꯏ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯕꯛꯁꯨ ꯁꯨꯃꯤꯟꯅꯁꯤ ꯑꯋꯥꯕ ꯇꯥꯔꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯣꯝꯅ ꯁꯥꯎꯕ ꯃꯤ ꯂꯩꯔꯒꯗꯤ ꯀꯣꯛꯄꯤꯕ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤ ꯉꯁꯥꯏ ꯑꯩꯅ ꯄꯥꯊꯣꯛꯆꯈꯤꯕꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯑꯔꯥꯝ ꯈꯧꯔꯥꯡꯉꯤꯉꯩꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯤꯖꯩ ꯑꯩꯉꯣꯟꯗ ꯄꯤꯊꯛꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯌꯥꯝꯅ ꯌꯥꯗꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕꯁꯤꯡꯅ ꯃꯤ ꯍꯥꯠꯂꯤ ꯑꯩꯈꯣꯏꯗꯗꯤ ꯏꯁꯣꯔꯅ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯅꯈꯣꯏꯅ ꯎꯊꯨꯅꯦ ꯑꯩꯅ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯗꯦꯅꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯏꯄꯥꯗꯣ ꯃꯤꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯃꯤꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯏꯄꯥ ꯍꯥꯏꯅ ꯀꯧꯖꯕ ꯑब्ꯕꯥ ꯍꯥꯏꯅ ꯀꯧꯖꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯔꯝꯗꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯈꯪꯕꯗꯒꯤ ꯀꯧꯖꯕꯅꯤ ꯑꯩꯒꯤ ꯑब्ꯕꯥ ꯑꯩꯒꯤ ꯏꯄꯥꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯟꯅꯗꯒꯤ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯕ ꯑꯃꯅ ꯃꯥꯒꯤ ꯆꯔꯆ ꯄꯥꯏꯔꯒ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯏꯄꯥ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯄꯥꯗꯣ ꯑꯩꯈꯣꯏꯅ ꯃꯔꯥꯜ ꯇꯥꯍꯜꯂꯦ ꯑꯗꯨꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯦꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯙꯔꯃ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈ꯭ꯔꯤꯁꯇꯦꯅꯤꯇꯤ ꯍꯥꯏꯕ ꯖꯤꯁꯨꯅ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯆꯠꯂꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯥꯏꯕꯜꯗ ꯌꯥꯎꯕ꯭ꯔꯅꯦ ꯃꯌꯥꯝ ꯕꯥꯏꯕꯜꯁꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯥꯏꯗꯤ ꯀꯅꯥꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯌꯨ ꯍꯥꯏꯈꯤꯕꯅꯣ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯦ ꯑꯟꯇꯤꯌꯣꯈꯤꯌꯥꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯁꯨꯡ ꯃꯥꯒꯤ ꯊꯧꯒꯜꯂꯣꯏꯁꯤꯡꯕꯨ ꯀꯂꯛ ꯈꯝꯍꯟꯕꯒꯤ ꯃꯔꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯎꯕ ꯃꯇꯝꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒ ꯂꯣꯏꯅꯅ ꯊꯣꯟꯈꯤꯕ ꯃꯃꯤꯡꯅꯦꯕ ꯑꯗꯨꯕꯨ ꯖꯤꯁꯨꯅꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯒꯤ ꯃꯃꯤꯡ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯕꯥꯏꯕꯜꯅꯁꯨ ꯍꯥꯏꯗꯦ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄꯁꯤ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯀꯟꯕꯤꯕ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯅꯥꯕꯁꯤꯡꯅ ꯗꯥꯛꯇꯔ ꯃꯊꯧ ꯇꯥꯏ ꯅꯥꯗꯕꯅ ꯃꯊꯧ ꯇꯥꯗꯦ ꯃꯤꯑꯣꯏꯕꯅ ꯀꯔꯝꯕ ꯃꯇꯝꯗ ꯏꯁꯣꯔ ꯊꯤꯔꯛꯏ ꯅꯥꯔꯕ ꯃꯇꯝꯗꯗꯤ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩꯅ ꯍꯥꯟꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯑꯩꯅ ꯍꯥꯟꯅ ꯃꯪꯗ ꯎꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯣꯖꯥ ꯑꯩꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨꯕ ꯑꯩ ꯍꯥꯟꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯑꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯤꯡꯕ ꯌꯥꯝ ꯄꯥꯝꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯅꯥꯗꯕꯅꯤꯅ ꯇꯣꯛꯈ꯭ꯔꯦ ꯀꯥꯎꯈ꯭ꯔꯦ ꯅꯥꯔꯛꯄ ꯃꯇꯝꯗ ꯗꯥꯛꯇꯔꯅ ꯐꯔꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗꯨꯒꯗꯤ ꯐꯅꯤꯡꯕꯅꯤꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯤꯡꯁꯤꯡꯉꯛꯏ ꯃꯌꯥꯝ ꯑꯅꯥꯕ ꯃꯤꯁꯤꯡꯅ ꯗꯥꯛꯇꯔ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯧꯕꯗꯨꯁꯨ ꯀꯟꯕꯤꯔꯒꯦ ꯍꯥꯏꯅ ꯀꯧꯏ ꯃꯥꯗꯤ ꯀꯟꯕꯤꯔꯒꯦ ꯐꯔꯒꯦ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯍꯥꯏꯅ ꯀꯧꯏ ꯏꯅꯥ ꯈꯨꯟꯕꯁꯤꯡꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕꯁꯦ ꯎꯠ ꯑꯃꯅ ꯌꯦꯇꯨꯝ ꯃꯅꯥꯗ ꯂꯤꯠꯄꯅ ꯍꯦꯟꯅ ꯂꯥꯏ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯦ ꯍꯥꯏꯔꯤꯁꯦ ꯍꯥꯏꯅ ꯊꯤꯕ ꯃꯇꯝꯗ ꯄꯣꯡꯊꯣꯛꯄ ꯍꯥꯏꯔꯤꯕ ꯄꯣꯡꯊꯣꯛꯄꯁꯦ ꯀꯅꯥꯗ ꯂꯩꯒꯦ ꯂꯥꯏꯔꯕ ꯃꯤ ꯑꯃꯇꯅ ꯄꯣꯡꯊꯣꯛꯄ ꯎꯔꯣꯏ ꯂꯥꯏꯔꯕ ꯃꯤ ꯑꯃꯇꯅ ꯀꯩꯅꯣ ꯇꯧꯔꯣꯏ ꯆꯥꯎꯊꯣꯛꯑꯣꯏ ꯘꯃꯟ ꯂꯩꯔꯣꯏ ꯃꯉꯣꯟꯗ ꯄ꯭ꯔꯥꯎꯠ ꯂꯩꯔꯣꯏ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗ ꯑꯩꯅ ꯇꯧꯖꯕꯁꯤꯗ ꯄꯤꯔꯛꯈꯤꯕ ꯑꯌꯥꯝꯕꯁꯤꯡꯁꯦ ꯂꯣꯏꯅ ꯁꯨꯔꯒ ꯆꯥꯖꯕ ꯃꯤꯁꯤꯡꯅ ꯍꯦꯜꯂꯦꯕ ꯁꯨꯔꯒ ꯆꯥꯖꯕ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕ ꯑꯩꯈꯣꯏꯅ ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯉꯁꯨ ꯃꯈꯣꯏ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯗꯦꯕ ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕꯗꯁꯨ ꯊꯃꯣꯏ ꯆꯥꯎꯕ ꯂꯩꯇꯕ ꯅꯠꯇꯦ ꯅꯥꯒꯥ ꯍꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯥꯒꯥ ꯑꯁꯦ ꯑꯩꯒꯤ ꯐꯦꯁ ꯇꯨ ꯐꯦꯁ ꯑꯩꯒ ꯎꯅꯗ꯭ꯔꯤ ꯑꯃꯐꯥꯎ ꯃꯅꯤꯄꯨꯔ ꯂꯥꯛꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯅꯥꯒꯥꯒꯤ ꯑꯣꯖꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯆꯥꯎꯕ ꯊꯕꯛ ꯇꯧꯋꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏ ꯃꯥꯒꯤ ꯁꯦꯂꯔꯤ ꯑꯣꯖꯥꯗꯨꯁꯨ ꯊꯕꯛ ꯇꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯦꯂꯔꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯑꯋꯥ ꯑꯅꯥꯒꯤꯗꯃꯛꯇ ꯂꯣꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯒ ꯏꯁꯣꯔꯅ ꯄꯤꯗ꯭ꯔꯗꯤ ꯀꯅꯥꯗ ꯄꯤꯅꯤ ꯀꯅꯥꯗ ꯄꯤꯒꯗꯒꯦ ꯃꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯅꯥꯒꯥꯒꯤ ꯑꯣꯖꯥꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯥ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯇꯝꯃꯩ ꯕ꯭ꯔꯗꯔ ꯅꯪꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯕꯗ ꯑꯩ ꯀꯞꯄꯤ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯕ ꯌꯨꯝꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯁꯇ ꯊꯥꯡꯒꯠꯄꯤꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯁ꯭ꯇꯥꯔ 3 ꯀꯥꯕ ꯄꯨꯂꯤꯁꯅꯅꯦ ꯃꯥꯒꯤ ꯃꯇꯥꯏꯗ ꯁꯦꯂꯨꯠ ꯇꯧꯔꯒ ꯂꯦꯞꯄꯒ ꯂꯩ ꯊꯥꯗ ꯂꯨꯄꯥ ꯀꯌꯥ ꯐꯪꯉꯝꯒꯅꯤ $2.5 3 ꯊꯥꯗ ꯑꯣꯖꯥꯗꯨꯒꯤꯁꯨ ꯐꯪꯉꯛꯄ ꯄꯩꯁꯥ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯅ ꯑꯋꯥꯕ ꯇꯥꯕ ꯄꯨꯝꯅꯃꯛꯇ ꯄꯤꯕ ꯃꯌꯥꯝ ꯀꯌꯥꯝ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯀꯥꯔꯦꯟ ꯆꯠꯊꯣꯛꯈ꯭ꯔꯦ ꯔꯤꯇꯤꯛ ꯗꯤꯄꯛ
मैम करेंट चटखरे ꯑꯩ ꯆꯪꯖꯒꯦ ꯑꯗꯨꯅ ꯑꯐꯕ ꯀꯌꯥ ꯑꯃ ꯂꯩ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯈꯪꯖꯕ ꯃꯈꯣꯏꯗꯣ ꯑꯩꯈꯣꯏꯗꯤ ꯑꯇꯩꯒꯁꯨ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡꯗ ꯅꯨꯡꯁꯤꯕ ꯀꯣꯛꯄꯤꯕꯅ ꯊꯜꯂꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯊꯣꯛꯆꯣꯝ ꯏꯕꯦꯇꯣꯝꯕꯤ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯤꯚꯦꯟꯁꯟꯒꯤ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯄ꯭ꯔꯦꯌꯔꯗ ꯌꯥꯎꯕꯤꯌꯨ ꯍꯥꯏ ꯍꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯂꯥꯏꯔꯤꯛꯀꯤ ꯋꯥꯍꯩ ꯇꯥꯍꯟꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯈꯛꯇꯗ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕꯗꯣ ꯂꯥꯏꯔꯤꯛ ꯈꯛꯇꯗ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯐꯕ ꯌꯥꯗꯦ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯏꯔꯤꯛꯇ ꯐꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯨꯕꯨ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯑꯉꯥꯡꯅ ꯄꯥꯝꯃꯤꯕ ꯀꯔꯤꯅꯣ ꯏꯁꯣꯔꯅ ꯇꯦꯂꯦꯟꯠ ꯀꯂꯥ ꯍꯥꯏꯕꯁꯤꯁꯨ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯐꯤꯜꯝ ꯑꯃꯗ ꯌꯥꯝ ꯐꯖꯅ ꯍꯥꯏꯈꯤꯕꯅꯤ ꯁꯆꯤꯟ ꯇꯦꯟꯗꯨꯜꯀꯔ ꯍꯥꯏꯔꯤꯕꯁꯦ ꯃꯥ ꯂꯥꯏꯔꯤꯛꯁꯦ ꯃꯌꯥꯝ ꯃꯥ 10 ꯄꯥꯁ ꯈꯛꯇꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ 10 ꯍꯥꯏꯕ꯭ꯔꯥ 12 ꯍꯥꯏꯕ꯭ꯔꯥ 10 ꯄꯥꯁ ꯈꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯕꯨ ꯉꯁꯤ ꯋꯥꯔꯜꯗ ꯁꯆꯤꯟ ꯇꯦꯟꯗꯨꯜꯀꯔ ꯍꯥꯏꯔꯒꯗꯤ ꯈꯪꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯏꯁꯄꯣꯔꯠꯁꯇ ꯑꯌꯥꯝꯕꯁꯦ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯋꯥꯠꯄ ꯑꯌꯥꯝꯕꯅ ꯑꯣꯏꯕꯅꯤ ꯕꯤꯔꯥꯠ ꯀꯣꯍꯂꯤ ꯍꯥꯏꯕꯁꯦ 12 ꯄꯥꯁ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯕꯤꯔꯥꯠ ꯀꯣꯍꯂꯤꯅꯆꯤꯡꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯣꯝꯅ ꯉꯥꯡꯕꯤꯒꯅꯨ ꯐꯨꯕꯤꯒꯅꯨ ꯍꯣꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯀꯔꯤ ꯄꯥꯝꯃꯤ ꯑꯉꯥꯡ ꯑꯃꯗ ꯃꯉꯣꯟꯗ ꯁꯣꯏꯅ ꯇꯦꯂꯦꯟꯠ ꯌꯥꯎꯔꯝꯒꯅꯤ ꯀꯣ ꯇꯦꯂꯦꯟꯠ ꯑꯗꯨꯁꯨ ꯌꯦꯡꯕꯤꯌꯨ ꯊꯥꯒꯠꯆꯔꯤ Wolf 07 Gamer Praise the Lord Happy Praise the Lord Priya Singha Praise the Lord Arubam Buddhachandra Iyamba Karigumba Amata Hangzage ꯑꯩꯗꯤ ꯂꯨꯛꯀꯤ ꯑꯁꯤꯕ ꯂꯩꯕ ꯃꯐꯝꯗ ꯂꯪꯖꯥ ꯄꯨꯂꯞ ꯂꯩꯒꯅꯤ ꯍꯥꯏꯕꯗꯣ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯍꯣꯏ ꯑꯣꯖꯥꯁꯤ ꯑꯩ ꯑꯝꯇꯪ ꯕꯥꯏꯕꯜ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯆꯦꯞꯇꯔ ꯚꯔꯁꯁꯦ ꯑꯩ ꯀꯌꯥ ꯆꯤꯟꯐꯥ ꯄꯨꯅꯕꯁꯨ ꯍꯣꯠꯅꯖꯗꯦꯀꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯒ ꯙꯅꯨ ꯁꯨꯕꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯁꯤꯗ ꯑꯦ ꯃꯦꯟ ꯑꯣꯐ ꯖꯪꯒꯜ ꯁꯔꯚꯥꯏꯚꯦꯜ ꯑꯣꯐ ꯗ ꯑꯥꯔꯠ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯃꯤꯡ ꯈꯪꯕ꯭ꯔꯥ ꯕꯥꯏꯕꯜꯗ ꯌꯥꯎꯕ꯭ꯔꯥ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯑꯍꯥꯟꯕ ꯅꯨꯄꯥꯅ ꯑꯗꯝ ꯑꯗꯒꯤ ꯑꯗꯝꯒꯤ ꯑꯣꯏ ꯊꯪꯕ ꯄꯨꯛꯅꯣꯞꯇꯒꯤ ꯁꯔꯨ ꯑꯃ ꯂꯧꯊꯣꯛꯑꯒ ꯁꯦꯝꯕꯅ ꯏꯐ ꯑꯗꯝ ꯑꯃꯁꯨꯡ ꯏꯐ ꯑꯗꯩꯗꯤ ꯑꯁꯤꯡꯕꯤ ꯆꯅꯨ ꯑꯣꯖꯥ ꯏꯁꯣꯔ ꯌꯦꯡꯖꯔꯒ ꯍꯤꯡꯖꯔꯤ ꯏꯁꯣꯔ ꯌꯦꯡꯗ꯭ꯔꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯦ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯑꯣꯖꯥ ꯍꯣꯏ ꯃꯥꯅꯤ ꯑꯆꯨꯝꯕꯅꯤ ꯏꯁꯣꯔ ꯌꯦꯡꯖꯔꯒ ꯍꯤꯡꯖꯕ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯉꯝꯗ꯭ꯔꯒꯗꯤ ꯍꯤꯡꯕꯁꯨ ꯉꯝꯃꯣꯏ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯄꯤ ꯑꯥꯁꯥ ꯄꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯍꯣꯞꯁꯦ ꯄꯤꯕꯅꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯏꯕꯣꯝꯆꯥ ꯌꯦꯟꯗ꯭ꯔꯦꯟꯕꯝ ꯑꯣꯖꯥꯗꯌꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯂꯥꯏꯔꯕ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯃꯤꯟꯅꯁꯦ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯃꯦꯟ 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 ꯑꯁꯤꯅꯤ ꯊꯕꯛ ꯌꯥꯎꯔꯒ ꯊꯥꯖꯕꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯂꯝ ꯐꯥꯎꯕꯗ ꯌꯣꯜꯂꯒ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥꯗ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯃꯊꯧ ꯇꯥꯕ ꯃꯤꯉꯣꯟꯗ ꯄꯤꯁꯤ ꯀꯞꯄꯒ ꯂꯩꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗ ꯄꯤꯁꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗ ꯄꯤꯕꯁꯦ ꯏꯁꯣꯔꯅꯁꯨ ꯂꯧꯁꯤꯜꯂꯤ
ꯏꯁꯣꯔꯅꯁꯨ ꯈꯪꯉꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯑꯣꯏꯕꯗꯨꯗꯤ ꯏꯁꯣꯔꯗꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯏꯁꯣꯔꯗ ꯄꯩꯁꯥ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯏꯁꯣꯔꯅ ꯃꯥꯒꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯑꯣꯏꯍꯟꯒꯅꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯊꯕꯛꯇꯤ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤꯅ ꯃꯌꯥꯝ ꯁꯣꯏꯗꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯑꯗꯨꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯗꯕꯅꯦ ꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯑꯁꯤꯅ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨ ꯈꯪꯉꯒ ꯃꯈꯣꯏꯅꯁꯨ ꯄꯨꯛꯅꯤꯡ ꯍꯣꯡꯉꯛꯀꯗꯕꯅꯦꯕ ꯆꯤꯟꯅ ꯈꯛꯇ ꯍꯥꯏꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯃꯔꯝꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯤꯍꯥꯠ ꯃꯤꯅꯩꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯃ ꯂꯩ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯑꯩꯈꯣꯏꯅ ꯎꯠꯇꯅ ꯀꯅꯥꯅ ꯎꯠꯀꯅꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯑꯩꯅ ꯍꯦꯜꯂꯦ ꯃꯥꯅ ꯍꯦꯜꯂꯦ ꯑꯩꯅ ꯍꯦꯜꯂꯤ ꯃꯥꯅ ꯍꯦꯟꯗꯦ ꯑꯩ ꯃꯉꯥꯏꯔꯦ ꯑꯩꯗꯤ ꯌꯥꯝ ꯈꯪꯉꯦ ꯑꯩ ꯆꯍꯤ ꯑꯗꯨ ꯀꯣꯔꯁ ꯇꯝꯃꯛꯄꯅꯤ ꯑꯩ ꯆꯍꯤ ꯑꯗꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯄꯅꯤ ꯆꯍꯤ ꯑꯗꯨꯛ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩꯗꯨꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯃꯉꯣꯟ ꯂꯥꯞꯊꯣꯛꯍꯜꯂꯦꯕ ꯆꯍꯤ ꯑꯗꯨ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯗ ꯃꯉꯣꯟꯗ ꯘꯃꯟ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯀꯨꯏꯔꯤꯕ ꯃꯈꯩꯒꯤ ꯃꯥꯒꯤ ꯋꯥꯉꯥꯡꯗ ꯁꯉꯥꯡꯗ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯂꯨꯞꯊꯒꯗꯕꯅꯤ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯦꯟꯅ ꯍꯦꯟꯅ ꯏꯁꯣꯔꯒ ꯀꯨꯏꯅ ꯆꯠꯃꯤꯟꯅꯔꯗꯤ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯇꯣꯏꯅꯤ ꯃꯍꯩ ꯌꯥꯝꯅ ꯄꯥꯝꯕ ꯎꯄꯥꯝꯕꯤꯅ ꯃꯔꯨ